lamdamasi thabak phangdriba naharol singda masana masabu senthok leiba thabak pizaba ngamnaba thorang lengangna athuba matamda hawdoklagani haina Chief Minister N Biren na phongdokre Afaba lengak lon ama leihansi hairabadi department khudingda tharakhiba RTI complaints singi achuba pawko matam chana pithokpa mathau tai haina speaker Yumnam Khemchan na phongdokre Hostel Dalabi Mahiroi Nupi Mata Amada sexual assault Taurubagi Tokta Jenaba Tahi Humbudragi Ahal Ama Pokso Court na Tahi Tarabanga Karsum Sangdat Hamdana Bayatang Pikre Amazon State Level Yoga Physics Championship 2019 Hawdokre Naha Singda Yoga Takpi Tabibana Mayai Kabatinjak Season of Tinana Bagi Yamna Pavalambi Oigani Haina Governor Dr. Nazma Heptulana Phongdokre Member Kunumzari. Adom Yang Biribus Impact News ni ay kangan Toino Henby. Hausi Punja si Pabugi Maruba Pausing, Miam the Pizari. Chief Minister N. Biren Nalamda Masigi Tabak Pangdriben Harol Singda Masana Masabu, Sentok Leba Tabak Bizabangam Nanaba Taurang Ama, Lenga Asana Atuba Matam the Hogdok Lagani Haina Fungdokre. Manipur Police Department na Kakching District ke Sorada Saba Sora Kunuda Police Outpost Amasung Tobal Police Station da Saba Twin Type 2 gi quarter Sangabagi Thoramda Chief Minister Nawafam Asi Fungdokibane. Sora Kunugi Police Outpost Sangafam da Pangtokiba Mapung Oba Thoramda Chief Minister Biren Nalamdam Asida Haukiba Chahi Anirom Sada Small Scale and Medium Industries Linkat Pagi Jang Asi Awang Nongpoki Apun Bamasingdagi Saruk Ani Henkat Le Haike. Women Commercial Ability Gi Jangsu India Gi Atai State Singdagi Chada Yankai Yogduna Nupi Singda Empowerment Piva State Ama Oibangam Le Haike. Birena Makata na Nupi Singda Empowerment Pibagi Chang Asi Awang Nongpuki Apunbagi Oina Chada Kundasmik Ahum Sino Kaktani Pumnamak Asigi Manungda State Asigi Oina Chada Yankai Yobangamle Pumnamak Asi State Asigi Miyamgi Hotnabakanba Amadi Innovative Oiba Idea Labor Self-Employment Ki Wakalon Labagini Haina Fundoki Police Outpost Samasung Quarter Sangabagi Thoram Aduda Education Minister T.H. Radheshyam Yauna MLA Singh Manipur Lenga ki makok thongbo official Singh, Manipur Police ki makok thongbo officer Singh su sarukyake. Palibalengang asida praza section khudingwang na cooperation pibibana state asida sel thonggi phibam khumang chawsen na phagat le haina Chief Minister Nongthomam Birena Fungdorakli. Ngasi numidang Bauprada leba CM Secretariat ta pangthokiba pawgi mifam amada CM na makata na hai Kumja Lisingani Taranipan Taramapan gi oina lebak asigi lengakna piba MSME report ta Manipur na North East ki state singi manung da makok ta leide loina na MSME da register tobagi chang asisu khwaidagi wangle MSME business ta nupina ownership oibasi lebak pumba asigi oina chada kun khaktamak oide aduga state asigi oina di chada yankai oide state asina India gi GDP growth ta chada Sino Dasmik Ahumgi Chang the Mating Pangpangamli. Masi state asigi oina yamna chok tok chaningaine. Masina takpudi state asida makut masa hairabamioi kaya supam nompam leitana kangaw naduna leirami haibani haike. Mahana makata na haike bida state asida economic growth hena leihananaba startup program ki makatarakpo oina stand of Manipur haiba program ama hayeng cabinet ta pass tawduna chatnaba hauragani. Masi mapung oina SC, ST, OBC amasung minority oiraba singi damaktani haike. Medium enterprises that involved torga resa torga tobosi Manipur na highest soiba. Masigi damakta ay Manipur gi nupi sing, isalisa sing, ima sing, mayam punamak ay kai kumna bochari amadi congratulation tobjari haidana koi sarkar gi magi degi sima thamjage. Akoi gi naharol sing sigi akoi gi entrepreneurship sing sigi kari to sigi na koina macha leijaba khara degi scheme khara lokolaga thabak to matam sigi kana buto la ena lawi amuk han nai koi masigi economy growth si hena leina na bahai tare hayeng cabinet lai hayeng gi cabinet
cabinet ai stand up Manipur haina madugi detail law rules sem loire hain cabinet pass tor mata ga athu bada notification thuoga sotharaga leiriba schedule caste schedule tribe OBC minority hairiba sing je focus pirakanda amuk economy boom mama paksna sesida laknana ba honagani Paugi mifamada NSCN IM gi peace talks ki waroisin lakpagamari lainana paumi singna hangba wahang amagi paukhum piraduna CM na hai NSCN IM gi santi wari gi waroisin asigamari lainana kari tawgadagi haiba wafam center na khanghalak palaitri adubu Manipur gi territorial integrity amasung boundary da sokloi haibagi thazab adudi yam phazana leire haiki One umbrella assurance Manipur gi territorial boundary mayam territorial integrity simadi soi haibagi assurance to di maduri yam phajun leire madu madi aduga kari details kari no haibadu de koi do hoji ba pura khangal politri aduga territorial integrity mayam na kaiba yaroi haiba sokpo yaroi haiba potu madi makoi madu maintain tawgani haibagi sabsaba adu madi central government gi fireble Afabalengak lo namala hensi harabadi department kuding da tharakiba right to information gi achumba pauko matam chana pithoku mathau tai haina Manipur Legislative Assembly gi speaker yumnam khemchana phungdokre wafamasi Manipur Information Commission na sinduna tha asigi tarete gi chatharakiba right to information week 2019 loishinbagi thoramda pang phungdokibani Palace compound leba lamyan ba sanglen da pangthokiba thoram asida athoiba mithunglen oina wangang laduna speaker khemchana haikibada Hauziki matam asida kanagumbana lengaki makada paikhatliba thabak thoramsingi matangda khange hairabadi RTI Act ki matengdagi line khangba ngamle corruption hanthabadasu Act asigi mateng chauna lei amaramda lengaki thabak changbada miyamna laida sel katpadawna sel pinabagi chatnabi ama leiriba ase laibak thibane asugumba chatnabi ase hantadrabadi corruption thingba wagani haiki Thoramasida Manipur Human Rights Commission gi acting chairman senior advocate Khaide Mani Nachingba masak nairba mioi kayana sarukyake Corruption si kotak ta thingma ngamdragasu corruption si handahanbada achawu mateng panggadobani value of RTI si masi thambibam thui sarkar gi department kudimang nasu RTI gi laiba question do hangdana complaint case mayam laena afaba sasanama afaba department mo hen gi taragadi RTI gi lakpa question singdo matam sana khubibana khwaidagi na phagani loina corruption si like paramata paisa katpagi type ta thabak khapadasu paisa katpa oina sum sararak paje this is very unfortunate and I corruption si yana thing bol taba mujhe handana mateng amana amagi mateng panglaga masi amtang kitang handana di thing we are ana ahanba masi handana ba puna thabak tongina bada koi right to information RTIC koi department khudimangna maram sana pakum bibiraga afabuleba ama wensi Hostel Dalaibi Mahiroi Nupi Macha Amada sexual assault Taurubagi Thogdokta Chenaba Ahal Oiraba caretaker Ama special judge Bokso Imphal Esna Chahi Taramanga Kaisum Sangda Thamnanaba Yathang Pibaga Loinana fine oina lupa lising tara thinanaba khanghankre special judge Bokso Imphal Es Maiba Manos Kumarna Kaisum Sangda Thamnanabagi Ayaba Pikraba Misak Adudi Kwa Kaithel Haino Khongnembi Lamdong Dagi Konjengbam Nipa Macha Chahi Humbudra Apokpa Lekhidraba Gandhi ne court na victim oiraba nupi macha aduda Manipur victim compensation scheme gi concerned department tagi lakh manga compensation pinabasu khanghankre thogdo asi ing lisingani tara manga da nipa macha hariba misaga sana mahaki macha nupi na chalaiba hostel da caretaker oina leiringai da thokibane ngasi nipa macha bu judge ki mamang da puthoklaba matung defense council na misak asina phangada chairak adu khara komthok piu haina prayer tokhi prayer adu gi mayokta state ki council special public prosecutor na Pokso Act 2012 ke section 6 ki makhada sexual assault tawbagi akan bachairak pinanaba judge ta taksan ke maike ani gi wafam sing taraba matung judge na nipa macha bu chahi tara manga kaisum sangda thamnanaba ayaba pikhi
Chahi nauriba nupi macha amabu chen chongani haina puraga nupi oibagi ikai khumnaba manghan bikiba nupa ama thodok aduda special judge poksho Imphal West na mara leire haina lauthokre judge na mara leire haina lauthokraba nupa adudi Bisnupur district ki Moirang police station na konba Moirang konjengbom lekai dagi Hemam Rajesh chahi kunipan apokpa kamishorne Rajesh pu Thodok aduda maral lay leite haibagi wafam lauthoknaba Uripok Cherap Court leba special judge poksho Imphal West RK Memchagi mamangda puthoklaki judge na hearing manungda witness sing na pikiba warol amadi case asigi ayona thizin humzin bada phangba report ki matungina Rajesh pu IPC section 366 368 amasung Pokso Act section 4 gi makhada maral leire haina lauthokhi lakliba tang tara tareta Maralgi matung inna phangpham thokpa chairak lauthoknaba judge na matam lepki ningsingba yabadi thodok asi ing lisingani tara taruki April thada Rajesh na nupi macha asibu chen gani haiduna chinga makha oinam leirakta puraktuna thamki tungda nupi macha asibu luhonglagani haiduna ten thada leiba Hitler koba mioi amagi yumda numit 15 amok thamki Nupi mayumna police complaint tawrakpadagi thodok asigi matangda case ama lokhatuna thizin bahauki case asigi ayona Court IPC under section 366 368 amasung Pokso Act ki section 4 panduna charge set thangatki Court na English ngani 33 ki February thada Rajesh ki mathakta charge frame tawduna case jatharakhibani Korkom na Kangleipak asigi amamba numit tha asigi lakliba tang 15 da Manipur pumbagi oina general strike lauthorakli Korkom na thadrokpa cherol da numit ase India na namthaki merger agreement amada Manipur gi ningthau Bodhichandrabu namphu da khudyek pihanduna Manipur ase India da tensile haina lauthokhiba numit ni lalholup singi apunba Korkom na miyam ga loina na numit asibu National Black Day leipaki amamba numit haina ningsingduna lakpugum lakliba tang 15 bu mahusagumna general strike lauthokle hairakle Manipur asi hill state amani haina center na lauthokpiu haina Manipur Democratic Alliance ki maikaidagi demand tawrakle wafam asi ngasi bauprada leiba Shiv Sena Manipur State Unit ki office ta Pawin singa unaba amada Manipur Democratic Alliance ki convener M Tombina phongdokhibani M Tombina hai Citizenship Amendment Bill ase state asida leidiba miyamna chamada chama yaningde habasi mipum khudingmakna khangnaraba wafamni Manipur Democratic Alliance na so Manipur miyamgi ihul khangna thengnaragani loinana cap ki matangda akhanaba mifam amalamdam asigi civil society organization singi mihut yauraga athuba matamda pangthoktuna miyamgi apam pamda yawba memorandum ama Prime Minister Home Minister amadi Manipur Democratic Alliance ki chairman oriba Manipur ki Chief Minister da pigani Nakalamram the BJP ki National President amadi Home Minister Amit Sahana Manipur yauna North East State singi oiba special provision ama haptuna state sing asigi yelhomi soktanaba honagani haiba wafam Manipur Democratic Alliance na taramna oi Loinana Center na miyamgi ihul khangna thabak tawrakani haibagi thazaba Manipur Democratic Alliance dalai haiki Manipur si akoi Manipur Democratic Alliance na hill state ne haina lauthokpiu haibasim su Manipur Democratic Alliance ki bagi degi akoi demand tawjare maramdi akoi si 95% hill ne haba hill state ne na lauthokpiu ga su akoi shape tawe haba akoi gi citizenship amendment bill gi hujiki pass tawpi rakpodo akoi welcome tawe Manipur gi lejari ba akoi gi kangup si gi khongun mutanam hona bada Manipur Democratic Alliance na Manipur ki CSO Manipur ki miyam ga loina na akoi saminna dana akoi hanbalai dana akoi Manipur miyam gi tamukta akoi kathok ga loina na sangsin minna gani Thawal District Commando gi apunba timamana Lilong Tairen makhongda miyoi mari ga konana makhal kaya gi drugs sing phagatkre ngarang numidang pung 8 lom taba matamda Lilong Police Station gi OC Inspector O Azit Singh na luchingba Civil Anti-Drug Organizations alada amasung Anjuman gi Thomin Singh su yawba Thawal District Commando team amana Lilong Tairen makhongda leibayum anidagi miyoi mari ga konana drugs sing adu phagatkibani hairi Paraba miyoi mari adudi Lilong Tairen makhongdagi MD Abdul Rasid Elias Linthoi chahi kuntrani thoi apokpa lekhidraba MD Tomba amadi MD Momin Khan chahi kuntaret apokpa lekhidraba MD Tomba
Lilong Turel Ahanbi Boroi Makhongdagi MD Aziz Elias Apikpa Elias Abungo Chahi Kun Apokpa MD Abdul Hasim Amadi MD Nawaz Khan Elias Boicha Chahi Taramapan Apokpa MD Sirazurne Makhoi Maridagi Pseudoephedrine tablet lising mangaga chamri Marfudra Nipan SP capsule oigani chingnaba guli Chanipan Gattaret Cup syrup yauba new coden Bolerex lising amaga nifumapan amadi N10 tablet kuntra taruk fagat pangam ki hairi Bolerex new haiba thaba si batal ji 916 ji kapel makha de le me aduga sintex da phum ga le me sintex to phe ang to ga yengo tam da di 916 ji le me koina yamna chekchanna lotana lebak munung da phum la thamba bawg da koi anjuman alada sung lilong PSK kangbu mayam jingchina koi yam phadana thira kana to chijare aduna drug yonba drug singbu chaba mayam da koina pit tawjaning basi koi amata lemna tharoi aduna koi asigi matik section na koi yamna experience line na tawjarabani aduna koi da cooperation video drug technology koi drug free oiba Thawal district ama Manipur inchi Lupa lakh tara nipan lum oigadaba yamlaba churu win amasung Paris packet kaya Jiribam police na phagat pangamkre Imphal Jiribam National Highway number 37 da Tata truck ama number plate sindok sunjin tawduna pochai puthok pusin tawre haibagi akaknaba paw ama phangbadagi ngasi ga yok chawrakna pung 8 makhairom tarakpa matamda Jiribam police ki additional SP AK Sadananda gi mityeng makhada Jiribam police na Jiribam gi Lengang Pukpi de Laiba Old Jiribam Road Transport Drivers Union gi check post manaktagi potlam sing asi phagat pangam khibani haide Pharaba gari adudi MN04A 8186 Hiramasagi matang da Jiribam police na case ama lokhat khibaga loinana gari aduda tonglakpa driver amadi handyman gi mathakta makhata ba wahang pawhang chathaba haukre Mamang da palamba Congress lengang na mapung phana loisindana amadi leifam thokpa machak sudana sangaramba kaya loishinna bahotna bada hauzik paliba lengang asi asuki matik awaba oire haina MSPDCL gi chairman L Susindro mitaina phongdorakli wafamasi wangu da leiba 11/33 kVA substation yengsin khongchatta phongdokhibani Khongchat aduda Susindro na makhata na hai kumbi amasung sugnu AC gi oina khwaidagi hena maru oiba substation ama oiriba wangu da leiba 11/33 kVA substation asi mamangda palamba Congress lengak na chalaiba yaba mawongda mapung phana loishin biduna sanga biramdre masigi mathakta substation asi sariba mafam asigi lamgi chayet nabasu loishin biramdre Asigumba Pibam Asina Maram Oiraga substation asi mapung phana thabak tawba ngamdana lakpani substation asida khilamliba transformer sing asi substation asina koliba area ga chanabasu oiramdre maram asina darkar gi matungina upgrade tawbaga loinana numit 15 gi manungda chalaiba hauduna kumbi amasung sugnu area da mai mapung phana phanghalagani Substation asigi campus fencing sumatam kuina yingsin bidabana maram oiraga ayambana damage oire masisu athubada mapung phana semjilagani haiki Lam donor oibiribasigi lambi makoina phatli adugi manungsida double fencing haitare adumai double fencing de torogadi hoji angang jingi sumba problem thokane na hoyi mama ampa jingna duga lekai gi no singna pakhatpiribadu soidana madagi kudong jaba gaidi hoi phangani haibagi sumba thajabam leire hariba substation jigi land donor oibiribasigi matam sangna pending leramba negotiation gi gano duna si hoina moigi family amada hoina khusina jaraga moigi employee ma hoina station si yingsinna ba haitare adumai na hoina ama moida thamjari ana hoji ki employee si maru oina masigi moi masagi lamnina caretaker oina koina smaina thamjabani ana hojiki hariba hanagi lainaramba lamgi kai dispute khaibitare maduna sigi kenosdagi totally solution ama laire Manipur lengangna lamdam asida ikang lauthokrabasu ngasi fawba center dagi ikang gi phibam yengsinaba expert team laktabana lomi singna phangadaba khudongchaba sing phangdana leire haina Irabot Foundation Manipur gi General Secretary KH Gopen Luwangna phongdorakli wafamasi Imphal East ki kaibi kumuda dagi mairung bi local da loop asina ngasidagi hauduna Manipur pumbada sanghallasi Manipur haiba pauzil da chathagadaba Ravi crop
campaign hogdokpagi thoramda haikibane ngasigi hawai maru marang kobi amadi morok char sing yanthokuna hogdokiba campaign aduda gopen namakha tana hai chahi asigi august 18 da manipur lengakna thenglabasu thengna ikang laukthokpa matamda manipur gi miyamna harauna khi adubu laukthokhiba numit adudagi ngasi fawba lengak asina makhal amatagi kanaba pibidri lengang ikang asigi damak state ki fundagi kaithokhiba lupa koti taruksu sizinafam khangdre masigi mathakta center dagi lakadaba expert team adusu ngasi fawba laktabana makhal amatagi khudong chaba lawmi singna phangdre Amaramda asigumba tangkak asida law panba yariba mafam singda uriba phau asisu hauzik paktakna na tin tabagi awaba ama mayokna ba haure tin taba asana maram oiraga manipur da ching tangbagi achoba awaba soidana mayokna bagi phibam da leire maram asana lenga asana hiram asida akhanaba mityeng changadabani amadi law panba yadana leiriba mafam singda mafam aduga chanaba mahi marong thahanana bagi thorangsu lokhat kadabani haike थामगा मखाई फाना राव लाउथो फावदा इंडिया गवर्नमेंट की मिहुत अम दो लाक्तबा मणिपुर गवर्नमेंट सु करिगुंबा महल लाक्तबा से मसे अखोइना याम नुवाइतबा फोई अखोइ कंडेम तवी अदुगा मणिपुर गवर्नमेंट की अमसुंग इंडिया गवर्नमेंट की असोन बदु उथोक्सबनी अदुगा अखोइजि ममा पोक्तबि मगी मचारा हाइबदुसु अखोइना वहंग हंगनिंगी हंतकी ड्राउ थोकलिबा से अदु हंगना थोकनिंगाइ दे लेतबनी अदुबु ngसागी मणिपुर द लेरिबा केनेल सिंग मरुइना अखोइगी दोलाई थाबी बेरेज खुगा दाम अदिगी लोकताक प्रोजेक्ट हाइबा मयामगी मागी राइट साइड लेफ्ट साइड त पीगदबा केनेल सिंग जे टोटली फेल नि मसी फेल नि हाइजबगी मरम जे फेल नते न गवर्नमेंट की साइड की इचंग थौना थोबिरो अखोइ फिल्ड द यंजन मिनरसी अखोइना थांखचरिबा कंप्लेन सिंग जे बेसलेस नि हारगदी मदु प्रूफ तौमिनसे अखोइ मदुगी नंगत इरा फाउंडेशन ना अखोइ भारा ओइरो म ओइरो अखोइ सेन सांगना होनजरगे थासिगी हौखिबा तांग तरेता जिरी तुरेल द लुपखिबदगी थीबा खंगदरा लेरखिबा लौरियाम जेरी अपोकपा एल जितेन गी हकचांग ngasi ayuk asam gi barak turel ki sandar ghat manaktigi phangba ngamkhre hakchang ado assam police na lokhalaba matung silchar medical college and hospital da postmortem loiraga ziribam gi kalinagar da leiba mayumda sinarakre Moirangthem Bikarjit Missy gi matang dang All Jiribam United Club Association gi team ama Kasar district ki manung chanaleba Lakhinagar amadi Lamdailong gi tainaba mafam da chatuna yengsinkre khongchara duga mari leinana azuka gi president Mutum Maipaksna na paumi sing da phongdorakpada Missy asi singnaningai oi Lakhinagar amadi Lamdailong gi tainaba cemetery da Bikarjit ki bike khamduna thamlami haibagi report lai लोइना नमिसी असगी मतंगदा मणिपुर लेंगांगनासु अथुबा मतमदा मित्येंग चंगबिदुना अचुंबा लंगला लंगजिल खंगहनबियो हाइखे निंगसिंगबा याय बिकेरजेट मणिपुर पुलिस डिपार्टमेंट कांस्टेबल अमा ओइना लेरंबनी महाक थासगी अक्टोबर 3 की नुंगथिल पुंग अहोमरम ताबा मतमदा मयुमदगी थोखिबदगी पाव फाउनाबा ngamdana लेरकलबा मतुंग अक्टोबर 9 दा जिरी तुरेल के आसामलोम थंगबा सरुकता असीबा हकचांग ओइना फंखिबनी हाइबा मिसी असि यामना चिगदिङाइ ओइबा आर्टिफिशियल ओइबा पोट खरा चिंगरपा अदुना मखा ताना अखोइ कमाइ कमाइना थोदोकि थोखिबनो अदुगा मफम असिदा हाइबा डेड बॉडी आ मफम किलोमीटर 2-3 चलगा फंगिबा सिना कमाइ तौबनो हाइबसे मसी मरि लेनाबा अखोइगी गवर्नमेंट गी अखोइगी थिगबम थोबा पुलिस डिपार्टमेंट गी साइड तगी अखोइ थिगननाबा अदुगा गवर्नमेंट गी साइड तगी सु कमाइ तौरगा हाइबा मियो सि लेगिदबनो हाइबगी लंगला लंगजेन दु पुथोननबा अजुकाना अखोइ गवर्नमेंट मेमोरेंडम अमा सबमिट डीसी की थ्रू दा मेमोरेंडम अमा सबमिट तौजरगने All Manipur School Students Transporter Association Amastana Thasigi Taramari Ningthaukaban Numitta Kakwa Naurem Lekai da Leba Naurem Lekai Community Hall da Pangthokadoriba Mari Suba Amasta Day Observation ga Mari Leinana Numit Ase Amasta gi Makha da Service Toriba Manipur da Leba School Van Kudingma Service Lepjagani Haide Manipur gi political amadi journalism gi lambu awang ba thak ta pukhatna ba honaramba laikhidraba RK Maipaksana gi marfudra manga suba mapokumon ngasi pangthokre RK Maipaksana Memorial Trust na sinduna Imphal Jain Manipur Dance Academy gi auditorium da pangthokiba thoram asiga mari lenana trust asina chahi khudingi lamdam asigi paumi amasung columnist sing da piba RK Maipaksana Journalist Award su lathokhi हाइरिबा अवार्ड असि चाही असि ओइना संगाई एक्सप्रेस पाउचे गी पाउमी ओइरंबत नतना हौजिक पाउचे असिमकी कॉलमनिस्ट ओइरिबा ngasepam
liklai leimada piduna ikai khomnaba utki award asigi manung chana columnist liklai leimada trust asina chahi amachupna tha khudingi lupa lising ahum pigadauri amaramda columnist asina journalism gi lamda kathoktuna lamdam asigi nupi angang singda thingnariba khudongchadaba thokdo wathok kayagi matangda iduna miyamda khanghanbibagi dama hariba award asi pibani hairi Thoramasida Sangnaraba Senior Advocate R.K. Nokul Sanana Athoiba Mithung Len Oike Loinana Manipur University ki School of Social Sciences ki Hanagi Din Dr. Khetri Bimolana Society and Politics in Manipur 1972 to 2002 Haiba Hiramda Cherol Pathoki ꯂꯩꯈꯤꯗ꯭ꯔꯕ ꯑꯥꯔ.ꯀꯦ. ꯃꯩꯄꯥꯛ ꯁꯅꯥ ꯃꯇꯝ ꯑꯃꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯁꯤ ꯔꯦꯗꯤꯑꯣꯗ ꯖꯔꯅꯦꯂꯤꯁꯀꯤ ꯊꯕꯛꯁꯤ ꯇꯧꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯅ ꯑꯥꯔ.ꯀꯦ. ꯃꯩꯄꯥꯛ ꯁꯅꯥꯅ ꯄꯥꯝꯖꯔꯝꯕ ꯖꯔꯅꯦꯂꯤꯖꯝꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯇ꯭ꯔꯁ ꯑꯁꯤꯅ ꯖꯔꯅꯦꯂꯤꯖꯝꯅ ꯁꯃꯥꯖꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯄꯣꯔꯛꯇꯅ ꯑꯏꯪꯕ ꯁꯃꯥꯖ ꯑꯃ ꯄꯣꯔꯛꯇꯅ ꯃꯅꯤꯄꯨꯔꯁꯤ ꯈꯔ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯟꯖꯔꯒ ꯑꯁꯤꯒꯤ ꯇ꯭ꯔꯁ ꯑꯁꯤ ꯍꯧꯗꯣꯛꯆꯈꯤꯕꯅꯤ British ke mayokta Manipur ki apunba saktam ki damak lal haukiba freedom fighter Samchung Haukif ki ayek pamitam ngasi hill areas committee ki chairman T Thangzalam Haukip na maikum hangtokre kuki in the pangtokiba maikum hangtopuki thoromadu the hill areas committee ki vice chairman Paulal Haukif amadi kuki furuf ki tongan ba CSO kayagi luching ba singna sarukya ki Loinana miyam na freedom fighter asigi mapamda laikatuna ikai khomnaba utki ngasigi thoramaduga mari Loinana hill areas committee ki chairman T Thangzalam Haukip na freedom fighter Samchung Haukip asi ing lising amaga chanipan yangkhai mari da Churachandpur district ki ukha loikhai village da poktuna British ki mayokta lal haukib luchingba amani haiki Luchingba asi ing lising amaga chamapan taratareta mahaki pognafam lamdamdagi British lengak na faduna Imphal jail amadi Kohima jail da thamduna jail manungda lising amaga chamapan tara mapanda laikhidabani British na Manipur da lakpa matamda Anglo Kuki war haina khangnariba 1917 dagi 1919 phau Kuki singa British ga soknaba lan sida mahaksu yaurami British singna Kuki gi ningthau sing lan hoba sing se pharaga Sadia Island Assam da punaba hotnarami Imphal dagi Kohima dagi Dimapur Guwahati duga Sadia do Samchung Haukip heba ekhoi gi ningthau se loikhai gi chief se Kohima gi jail da leiri ngai da mahak masagi anaba leibdagi aduda lekhidabani Anglo Kuki war gi hero sing se ekhoina gi photo si Kuki in the thedli mahaki photo di hujuk pau thetri bani ngasi se magi family na request tawbagi committee da photo si amta thechage haibdagi committee na yabiduna madugi thoram de ekhoina ngasi pangthok chabani Wangoi Community Health Center ki Medical Officer in Charge Dr. N. Susila Devi, the Union Minister of Health and Family Welfare, Dr. Harshvardhan na Kayakalp Award 2018-19 khutsinnarakle. Ngasi New Delhi da pangthokiba Kayakalp Award 2018-19 khutsinabagi thoramadu Manipur gi oina khwaidagi phaba Community Health Center CWC oibagi damak mana adu Health Center asigi MO in Charge Dr. N. Susila Devi da khutsinnarakibane. Panbayabadi Wangoi CWC da award asi khutsinnarakpa handaki asiga tharaga anirak subane. Hospital singbu healthy environment ama ohenabagi dama lu nanba amadi hygiene oibagi dama award ceremony asi chahi khudingi oina pangthokpani New Delhi gi Pragati Maidan da pangthokiba lebak asigi ihan hanba India International Cooperatives Trade Fair 2019 gi thoramda Manipur gi Cooperation Minister Nemcha Kipjen sarukyakre Fair aduda Union Minister of Agriculture and Farmers Welfare Narendra Singh Tomar nangasi haudokhibane Thoramadda Cooperation Minister Nemcha Kipjena Manipur ki cooperative sector na Prime Minister Narendra Modi gi mityeng makhada karamba mong da saruk yaribage haiba adu khanghanke Indian Cooperative Chamakun amadi Center States amasung Union Territory gi organization kun amasung malim gi atopa leba kuntra manga
continent tarukna saruk yaduna chathkiba ahanba India International Cooperatives Trade Fair 2019 aduda Manipur gi oina Imphal East District ki Mantripur dagi Renu Handloom Cooperative Society khakta saruk yakhe. Matang saistu break ama lauzage break ki matungda tha sigi tarani thoi amadi tara humdai do numit nini chupna state ki thakta mera hau chongba kumhai kangla gi senglaba lifeform land da pangthok lagani haibagi pau amadi Manipur amasung malingi tongan tongan bai pau sing puduna laksage impact news sumit yeng tadana lebio mayam amukana taram nokjari bulletin asigi makhata ba pau miyam tapizari tha sigi tarani thoi amadi tara humdai do numit nini chupna state ki thakta mera hau chongba kumhai kangla gi senglaba lifeform land da pangthok lagani haina state level organizing committee on mera hau chongbana miyam da pau lakli Manipur gi puwari ga sago naduna lakleba kumai asibu machet thokna pangthokna rakpana kumai asi maring marang oirakpagi achoba lambi ama oirakli haina committee asigi convener L Ratan Kumar na miyam gi pungning chingsilakli Kangla lifeform land da pangthokpa paumi singa unabada convener Ratan Kumar na Manglam chatta kumhai asi state ki thakta pangthoklamdrabasu khunai asiga sago naduna lakleba kumhai asibu yokhataba yade haibagi wakhalolda lengang na English singani taratareti kumhai asi state ki thakta pangthoktuna lakli kumhai asigi manung channa chingmi tammi gi marakta chamin thakminaba amadi khudol pot tamnabagi thoram sing pangthoklabasu mapungoina mera hau chongba haiba mingtholda machoi pangthokpiganu haikhe मेरा हुक सोंगबा हाइबसिदे खोई इपा इपुगी हक्तक्तगी थना कोनुंगना इनिंग थौना माहागी मसल्लम ओइना पांगथोअम्ब थबकनी अदुबु ngасidi निंगथौगी लेंगा अदु लेगिद्रब मतुंगददी मेरा हुक सोंगबगी थौरमसे अखोई मफम दा कांगग्रुप अमनसु ग्रुप अमनसु मी मंगा तरानसु हेता पुल्लगा मेरा हुक सोंगबो पांगथोकनी हाइना पांगथोरकनी मसी मक्ति अखोईगी कल्चर दा अखोईगी हेरिटेज दा मरिंग मरांगबा पोट अमा ओइना थोकनी हाइना अखोईगी मेरा हुक सोंगबो थौसिलुप सना कोनुंगी माइकैदगी थमजनिंगी चिंगतम चामिनबा पोलानबा हाइदना तौबदी कायदे अदुगा मेरा हौचोंगबा हाइबा टाइटल सिमक मिंग सिमक लौरगा मफम दा पांगथोकपसे मसिमदी तौबीगनु चिंगतम पोलानबा नत्रगा चामिनबा मेरा हौचोंगबगी सरुक अमा ओइना पार्ट अमा ओइना हाइबिब्रा अदुमाइना तौरगदी ख्वाइदगी नुंगाइजगनी अफब लौमी सिंगदमना मथुम येंथोक्तुना पुकनिंग थोगतपगा लोइनाना नुमित मरी नि चुपना चथरकपा स्टेट एग्रीकल्चर फेयर 2019 nga solution kre स्टेट एग्रीकल्चर मैनेजमेंट एंड एक्सटेंशन ट्रेनिंग इंस्टीट्यूट न सिंदुना कोनुंग लंपाक तलेबा इबोयाइमा सुमांग लीला संगलेन द चथरकपा एग्रीकल्चर फेयर असigi ngasi pangthokiba loishanbagi thoramda athoiba mithunglen oina saruk yakiba CAF and PD minister Karam Shyamna मियोइबसिंगी मरक्ता लौमी सिंगना ख्वाइदगी पुकचेल सिंगबा कांगलुपनी मरमदुना मखोइबु पुकनिंग थोगतफम थोइ हाइखे महांगना मखाताना हाइबदा सेंथोक का हेन लेतबदगी लौमी कया लौ उबगी सिनफम थादोखिबा यावदबा नते असिगुंबा कया असि मरि लेनबसिंगना येंगसिंदुना मखोइबु सेंथोक हेन लेहननबा होटनबा मथौ ताइ हाइखे थौरमदुगा मरि लेनना मियोइ मंगादा स्टेट की ओइना ख्वाइदगी फब लौमी की मना येंथोखे लोइनना डिस्ट्रिक्ट लेवल थाक्तसु अफब लौमी सिंग मना पीखी अमदी बेस्ट परफॉर्मिंग अतामा डिस्ट्रिक्ट यावना तोंगान बा मना कयासु येंथोक्तुना लौमी सिंग अमदी लौमी सिंगी याइफनबा थबक थोरम कया पाइखतलिबा मरि लेनबा लोइशंगी ऑफिशियल सिंगबु मना पीदुना पुकनिंग थोगतखे फार्मर हाइबसिदगी हेन मबुकचेन सेंगबदी अतोपा म लैत्रबनिको मसी मयाम याबियो अदोइ तरदे अखोई खुदिंगमक लैरिबो ऑफिशियल सिंग मंत्री ओइरिबा अखोई हम अचौबा पाइरिबा अखोइना लौमी सिंगबु नुंगसिबगा लोइनना पुकचेल सेंगना मोइबु पुंगिंग थौगतपा मा अखोइदा दरकार ओइरि मोइदा चौथोकचबा मा फाउनगदबने ngasi moina pothok puthoktraba sathok puthokta targade akoigi survival karaidano Midday meal workers singi honorarium ningol chakaubo mamang de pitokpio haina all Manipur midday meal workers union na Department of Education S ki pukning chingsilakli union asna thadurok pachirolamada state as the midday meal gi workers sing asi nupi ngaktani lamdamasigi khwaidagi chauba ningol singi kumhai oiriba ningol chakauba asi sel thumgi awaba mayok nadanaba chakaubo mamangda honorarium pitokpio hairakli Social media Facebook to viral oikiba wahengbam kesoda Manipur High Court ke senior advocate Chingangbam Dhananjoy na wheelchair ama mateng pangkre
इरोसेंबा ममांग लेकाई सलाम लेरक्ता लेबा खुद अनि मक्की खुदसा अमदी खोंग अनि मक्की खूगी मखागी सरुक मसागी अनाबा अमना मरम ओइदुना कक्तुना फिबम यामना चादना पुंसी लेलिबा वाहेंगबम केसोगी नुंगाइतबा वीडियो अमा सोशल मीडिया फेसबुक ता वायरल ओइखिबने ngasi advocate chingangbam dhananjoy amadi social worker thokchom sarat na luchingbam yoi kangbu amana wahengbam dhananjoy gi masagi yumda chatuna unakhi loinana wheelchair adu khutsanakhe thokchom sarat nasu lenga ki miting makhada piba chief minister haksel gi tengbang card khutsanakhe masagi khudong chadaba kaya ama mayong naduna mahaki loinabi amadi mahaki machanupa gi loinana punsi leliba wahengbam kesona mahaki sizinana ba wheelchair amadi CMHT card pibada अपेनबा फोंदोरखे महाकी खुदोंग चादबसिंग असि खरा येंगबिरगा लेंगा की माइकेदेगी पांगबा याबा मतेंग पिबियु हाइना वाहेंगबम केसोना अपील तोरखले अगर व्हील चेयर से डोनेट तौर पैसा लेदन खोतन तौजब नाते थ्रू हार्ट की सर्विस टू ह्यूमन बीइंग इज सर्विस टू गॉड है विद दैट थीम तौजबनी नुसीब मोमेंट मरुना थांगपीरपद सूब ह्यूमन सर्विस तौदब यादना तौगे है वाखल तौनबी वाखल लोन तौजरबने मतेंग बेबसे हराउजै हराउबदी नापती हराउए जिमसे जिंगाबा मिगोनी नीरंगन लईनी सरकार कहीं जुम साबिनी साबिनी साबी साबिदे कहीं लंबी के सेम नहीं गए मिगोन नीर लंबी सेम है कोई से माने आई चन बसे तब हमने तो हम भी सरकार था सिनमे सिंगी कुइना पंदुना लेरक्लबा 2015 अमदी 2016 के तोंगान तोंगान बेनिफिट सिंग मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर्स वेलफेयर बोर्ड ना होनबिदुना फंगनबिबगी दमक मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर्स वेलफेयर फेडरेशन ना थागत फोंदोरक्ले ngasi Manipur Press Club ta Paumi Singa Unabada Federation asigi Secretary S. Biramanina Labor Minister amadi mahaki makhada leiriba tongan tongan bo official singbu thagat pa phongdokibaga loinana walhauri bachahi singi su athuba matamda pithok pinanaba mari leinaba singi pukning chingsilakle akoi matam kuino pandru lakpa 16 gi first part su second part pithok bikhedamak ko department gi maru pithok ubiriba ko gi officer sing aduga maruna registration officer sing yam sangna wana hariba atir mateng manungda benefit si pithon honda choba ko gi thodang no bikiba board ki staff sing ngokele tre thagachari federation mai ke di simising mo chinjeraga loinana hauji hauji akon walhoriba 2016 yaru besaru 2017 ya saru aduga 18 percent bi yada dre leiba was atu matangda bibiga na basinbiragadi amukaso na federation mai ke di Lamlai AC gi MLA na hiram amata da praja singi yaifana bathabak thoram amata paikhat pidabana AC asigi miyam na MLA lairibra natraga laitrabra haiba khangdre haina Lamlai Kendra Development Committee gi advisor Achoibam Debiana phongdorakle Wafamasi Committee Asina Sinduna Napet Pali Mamang Lekai Deleba L. Hemzit ki yumda pangthokiba Lamlai Kendra Development Political Forum Hainamington ba Forum ama sembaga loinana Lamlai Kendra Development Committee gi Mahila Committee Youth Development Committee amasung Hill Area Committee gi Mihut Singh Washaglobagi Thoram da phongdokhibane Thoram aduda nauna semkraba Lamlai Kendra Development Political Forum gi President KH Khambana Lamlai AC the concerned MLA na hiram amata da karigumba mityeng amata changbidabana maram oiraga AC asibu kannanabagi damak forum asi linkhat khibani haike अकोई लंगथबांग केंद्र की करम शाम मसा मन लोकल इरा डेवलपमेंट फंड से पैसा से पुथोगा मागी पोलिंग वाइज ता चखोत खरांगी द तवेबा अदुबु ngasi लमनाई केंद्र दा सही क्या करे एमएलए कार्य जे सही तरा सुरकदुरे ngasi फावो लोकल इरा डेवलपमेंट फंड कदाई चखनु खंगदे मीडिया द कई द पेम द तौदे करी तवे हाइब करीम द फोंतोक तुमिन लई मसी जो अखोई याम अंगप म फावे हाइतारे अखोई न तमजनिंगी अखोई करब सांगुंबा एमएलए अम लेरगदी लमनाई केंद्र से चखोत कदरा हाइब आशा जे मियाम पुनम लमनाई केंद्र पुनम खनबो खन से खनबने भारत ना मनिंग तंबा चाही हुमरा सुरबा मणिपुर की भारत तिनबा चाही हुफुनिफान सुरबा फाउबदा लमलाई केंद्र से अदुकी मतिक सोथना ngasibo अहोंगमा मत लेतना डायरेक्ट असिदा इसागी ओइबा कया थादोगा अहोंगबा अमा मियामगी ओइबा सेवादा मांग द वंझनगे हाइबगी दमक्ता पॉलिटिकल फोरम से समझबनी अमरम द लमलाई एसी की मनुंग चन लेबा नापेटपली लमलाई चालो अमसों उयुंग मखोंग खुलगी खंकलबा चाही हुमफुगी मथक्ता लेबा मियोय सिंह
ꯂꯨꯈ꯭ꯔꯥꯕꯤꯁꯤꯡ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯁꯣꯏꯅꯥꯏꯔꯕꯁꯤꯡꯗ ꯄꯦꯟꯁꯟ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯅ AC ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯕꯅꯤ꯫ ngasi gi thoram adu da chahi humpu gi mathakta leiba miyoi sing lukhrabi sing amasung hakchang gi phibam soinairaba punna miyoi chama yankhai da pension gi senfam sing khutsinaki सही हुम्फुदी सुरबा सरकार के पिंजिन फंगौदबजे पाइरबो लोकल एमिने जु करिमता लखोट पिदबा फंगनबा सक्थुंग तौबिदबा अदु मपुरोबा नौना काइना गरबा लुखाबिजिंग दु करिमता यंगजन बिदबा अदु द नते लंबी थोंग लेरिबा केमता सेमदबा काबिरिबे एमएलए जिना पुसलकबि नतबा पुथोखि मंगाक्तो ओइबा केमता डिवेलपमेंट तौदब लंबी थोंग आरे केमता फतबा मदुना मरम ओइरगा अखोइना लमला केंद्र डिवेलपमेंट कमिटी समजगिबनी सोइबम दिबेना पिबिरिबा पेंशन से अहल ओइरबा पेंशन दि फंगबा यारबा पेंशन दि फंगद्रिबा सरकार गी ओइबा सरु कइगुंबा अमता फंगजद्रिबा हनसिंगदा अदुगा लुखाबी ओइरबा सुगुंबदना माना लुपा चामरी mateꯡ पी लैरिबा अखोइगी हुजिकसिदा यावरिबा विडोरसिंग से गवर्नमेंट गी ओइबा करिगुंबा सरुक अमता चाकथुंग अमता फंगद्रिबा ngakतनि मांगना पिबिरिबा से मिनुंगसी अमगा येंगागा माना अखोइगी ngamjaba माना मागी पॉकेटगी अरैबा पुथोगा पिबिबने Child Protection की मतंग बिष्णुपुर डिस्ट्रिक्ट के बिष्णुपुर सिटी ब्लॉक न कोनबा मफम सिंह द लेबा पंचायती राज इंस्टीट्यूट सिंगी मिहुट अमदी ऑफिशियल सिंगबु सेंसिटाइज तौबा अमदी ट्रेनिंग पीबगी थौरम अमा पांगथोखरे थौरम अदु डिपार्टमेंट ऑफ सोशल वेलफेयर की डिस्ट्रिक्ट चाइल्ड प्रोटेक्शन यूनिट बिष्णुपुर न सिंधुना डिस्ट्रिक्ट अदुगी पंचायत रिसोर्स सेंटर द पांगथोखिबने थौरमद सरुक याखिबा बिष्णुपुर कम्युनिटी डेवलपमेंट ब्लॉक की मनुंग लेबा ग्राम पंचायत तरेट की प्रधान उप प्रधान अमदी वार्ड मेंबर्स सिंह द रिसोर्स पर्सन सिंह न पॉक्सो एक्ट 2012 रोल ऑफ स्पेशल जुवेनाइल पुलिस यूनिट अमदी इंटीग्रेटेड चाइल्ड प्रोटेक्शन स्कीम की मतंग द वाखल ताहनखि थौरमदु हौदोकपदा डिस्ट्रिक्ट असिगी डीसी एसपी सु सरुक याखि गवर्नमेंट असि महा सिंह स्पेशल अटेंशन पीदुना लागे हंदकी फिजिकी उपकुनोगी हौदोको अदुदसुयो महांग बिजादु डिस्ट्रिक्ट चाइल्ड प्रोटेक्शन यूनिट बिष्णुपुर चाइल्ड वेलफेयर कमिटी बिष्णुपुर मतेंग गामिना अमा अदु चिल्ड्रन होम अमदा थमदुना महाकी यातनबा केयर एंड प्रोटेक्शन पीनबा अमदी महौसागी पुंसिदा अलगनबा कोई सिंजरके तुंगी युबी ओगते बागान सिंसिबु नापी सेंटिबा अकोइ पुनो देशदा सरुक यामिनसी Manipur asi floriculture amadi aquarium industry nasu malemgi thakta saktakpada chauna mateng oigani haina phongdokre wafam asi ngasi Manipur Science Aquarium DM College campus ta Manipur Science and Technology Council Imphal na sindhuna 6th state level aquarium exhibition cum flower show gi thoram da DM College of Commerce ki principal Dr. A Navachandra Singh na phongdokibane thoram asi ga mari leinana Dr. A Navachandra na makhatana hai lamdam asida aquarium amadi floriculture industry gi lam ase hengat hanba mathau yamna tai haidiba industry sing asibu lenga ki maikei dagi so ahenba meeting changduna miyamna hena pamnaba amadi sak khangnaba industry ama oinanaba hotnaba mathau tare haiki Salai Holdings Private Limited की subsidiary unit ama oriba Salai Chari Fishing gi anisuba outlet ama ngasi kesampat thongda bhabuk laikai da hangkre uripok takhelambam laikai da ahanba oina lamdam asigi ching amadi tamda khundaduna leiriba furup singi nat ki oiba firol miyam da phangan khraba matung Salai Chari Fishing anisuba oina kesampat bhabuk laikai da hangkhibane Salai Taret Paphan Lengyan Leirum Faizom Moirang Phi amadi Rani Phi yauna lamdam asigi oiba nupi amadi nupagi phirol gi oiba potlam kaya Salai Chari Phishing da miyam gi damak phanghale Salai Chari Phishing asida thamliba potlam sing asi malem nganbi yaisna ima sinai sang amadi Salai Holdings Private Limited ki mityang makhada district kaya da phi sabi singna akhanaba niti niyom amagi makhada sem saba firol singni Smart Society ki secretary N Dhanapatina phongdokhi
salai sarai fising gi oiba product sing ase akhoi gi malenga bi ais na imain sariba asida sigi akhoi gi wiper section asida akhoi workset asida sariba se leiriba se akhoi gi niyom niti mayam ama leijai pangsa da saba nate akhoi gi nat ko ba karingumba PSC set padagi ningthau oina na ba natraga akhoi gi nupa na si set padagi karingumba thabak ama mangol oidaba natraga karingumba PC setubadagi nupa duna akhoi gi tawruba thabak sing adu da mai pakpa adagi mioi sing aduna si setubadagi afaba oiba adugumba akhoi gi inat ko ba ngak ta yadaba kaya amasu lei paipu gi thaina dagi sanarakpa adugi myam adusu ngak na thanona ba adagi leiriba akhoi gi indigenous oba akhoi tradition oiba product sing asuju akhoi na mangdana ba haidana siameng gi instruction makada masi akhoi gi salai sarai fishing ase launch tawjaraga ani suboina puthok jabani Salai Holdings Private Limited ki ahan ba mami kumhai liklang parengi yaifa thawni thawram pangthokre mami kumhai gi lamda anoba mahau ama pigadoriba feature film ase saknairaba aiba sarang them bormani gi wari lairik liklang pareng haiba adudagi lokthokpane Salai Dream World banner gi makhada puthokadoriba kumhai asida sangnai director Makhonmani Mongsabana lamjing lamtakadori Moirangthem inauna screenplay amadi sangnai raba sesakpa Tizendrana music director oigadori Terada leiba Salai gi conference hall da pangthokpa thoram aduda saruk yakiba Salai gi vice chairman E Brajendrona Kaufhadraba ipa ipu gi wari liklam kaya ngasigi mirolna kaushilakpa asida kharada oirabasu kannanabagi wakhalolda mami kumhai asi puthokpani ipa ipu singna chatlamba lichat sajat amadi haurakfam masak munna khangbana khunai asi achomba mayol amada purakpada chawna mating oigani haina mahakna phongdokhi ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯁꯤꯡꯁꯤꯅ ꯈꯪꯒꯗꯧꯕ ꯎꯒꯗꯧꯕ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯔꯝꯍꯥꯏꯅ ꯂꯥꯛꯄꯅꯣ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯈꯪꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯉꯥꯏꯐꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯁꯤꯅ ꯑꯍꯥꯟꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯖꯔꯒ ꯃꯥꯂꯦꯝꯒꯤ ꯐꯝꯄꯥꯛꯇ ꯉꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯄꯤꯛꯂꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯩꯖꯔꯕ ꯃꯁꯥꯒꯤ ꯌꯨꯅꯤꯛ ꯀꯜꯆꯔ ꯌꯨꯅꯤꯛ ꯍꯤꯁꯇ꯭ꯔꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯐꯦꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝꯒꯤ ꯐꯝꯄꯥꯛꯇ ꯇꯥꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯁꯦ ꯇꯝꯖꯕꯅꯤ Ukiyo Group of Literature na sindana numit nini chathagadaba Ukiyo Literature Festival ngasidagi Imphal West ki lamboi khongnangkhongda leiba Manipur Trade and Expo Center da hawdokre Manipur da hanboi na pangthok liba Literature Festival asida Manipur amadi India gi maming leiraba aiba amadi publisher kaya na saruk yari Thauramasi gi manung channa tongan ba aiba sing amadi publisher singna festival asibu yengba lakliba miyamga interaction program kaya su pangthokhi Renault Company na puthokpa anoba Renault Quit ngasi Manipuri da leiba Renault Imphal gi showroom da Give Day Motors Private Limited ke Manager General Manager Yambem Roman amadi Sales Head Serungbam Bosco na launch tawkre anoba Renault Quit ase attractive SUV inspired design amadi styling oibana gari asibu thoriba mioi da yamna nungaiba ama phauhangadori hariba gari ase petrol khaktada oibaga loinana tongan ba model nipan ta puthokli loinana tongan ba machu tarukta hariba anoba Renault Quit asi phanggadori gari asigi X showroom mamal asina lupa lakh ahumga lising kunmathoi dagi hauraga phanghangadori Girl Force Unscripted and Unstoppable haiba themda ngasi Thobal district ki manung channa Hairok ki Ningol Club da International Day of the Girl Child ki thoram pangthokre Ningol Club Hairok na Thobal ki One Stop Center ga punna khutsam naduna pangthokiba thoram aduda Family Welfare Office Thobal ki Officer Dr. K. Hayes Memcha SBI Thobal Branch ki Assistant Manager Dr. Maitram Uttam Luang amadi retired DPO Thobal and Shyama Devi su saruk yakhe Thoromaduga mari lenana Dr. Memchana hai nupi nupa right manai hairagasu right asigi khudong chabadi haujiksu khetnana phangle masi isa isagi imungdagi hauduna semtokpa mathau tai haikhe Single-use plastic sizinabagi amangba sing miyam da khanghanbaga loinana akoibagi phibam luna na thamsi haiba paujel puba motorcycle rally ama Autonomous District Council ADC Chandil na sinduna chatkre Say no to plastic, give Chandil plastic free haiba thimda Chandil district ki
Thamla Khuren Village Gate tagi Chandel District Headquarter gi Jafau Bazar Phauba chatkiba rally adu ADC gi Chairman D Ringo Lamkangna lamthaki. India government ki Swachhata Hi Seva gi manung chana chathakiba rally aduda Jafau Bazar manungda twin bin kayasu thamki. Kunwari Subha State Level Yoga Physics Championship 2019 ngasi Manipur gi Governor Dr. Nasma Heptulana haudokre. Lamdam asigi naha singda yoga takpi tambibana mayai kaba chinjak sizinaba thingnanabagi yamna phaba lambi oigani haina Manipur gi Governor Dr. Nasma Heptulana phongdokre. Yoga Physics Institute and Studies Manipur na sinduna Yai School Police Lendaleba MDU hold the pangthokiba Yoga Physics Championship aduga mari leinana Governor Dr. Nasma Heptulana haikibada State asida substance abuse amadi drug addiction ge khudong chadaba ama paksana mayok nariba asi naha singi marakta yoga takpi tambiba ngamlabadi mai pakna thengnaba ngamgani yoga gi matengna miyoi amubu wakhal hakchang fana thamduna hauziki punsi mahing asina thengnariba awaba nungaitaba sing kokhanba ngamgani Manipur State ki oina su lamdam asigi mahiroi singi khallaga mari lenaba department singna yoga asi hena miyamna pamnanaba hotnabiyu haina governor na phongdoki. This championship will certainly help the youth sports persons to grow and maintain their physical, mental, social and spiritual well-being. In addition, this championship is to put together in one event the overwhelming complexity of the entire yoga arts tradition of various ethnic communities of the state. The rich heritage of yoga, which constitutes significant component of the culture of the people, remains largely unexplored. Though Manipur is famous for its dance and sport, yoga also needs to be taken up for a closer study to understand and to unveil the underlying historical and cultural meaning of such practices. Kangla Indigenous Martial Arts and Cultural Society Kimax Nasinduna Lakliba October Kunmari Dagi Kunmanga Fauba Mari Suba Kimax Inter-School Thangta Group Competition Pangthoklagani Haina Lub Asigi Information and Publicity Secretary T.H. Surasna Phongdorakli. Khoman Lampaki Multipurpose Hall the Pangthokadoriba Competition Asigi Matangda ngasi Manipur Press Club the Pangthokiba Paumi Singa Unaba Amada Surasna Makhatana Hai Lamdam asigi Maihorol Dagi Hauna Tatna Thanaba Yadana Leraklaba Masa ama oiriba thang tabu yokhanaba kimax nangasi fauba hotnaduna lakli masigi sarogama oina handaka mari suba oina pangthokadoriba competition asida thang tabu subject ama oina habliba school singna saruk yabiyo haiki school jingda thangta takpi tambiriba jingasi kayam yauna khumang chawsina amadi kyamu yamna quality leina thangta takpi tambiribige habadu koina competition amo oina sinjaraga aiba mairoi jingasi thangta sida mapung phana loksin bangamibra haim ojasing na taibadu syllabus mapung phana taibra haibana chingbadu competition sigi kuthangda koina kumna yengjagani haiba competition sigi koi technical committee ama koina semjare haiba technical committee asina haiba group competition asi yam kumna yengjilakanda madugi asoi aranjing adu kumna khandoga first second third amadi koina koigi haiba competition ni da participate tawriba khudimangta participation certificate loina first second third gi cash prize memento amani certificate sing thamjari October 3 tagi Guwahati gi Royal Global School de chatharakliba ahumrak suba RGS India Open International Rating Chess Tournament 2019 gi ngasi sanakiba match ta Salai Chess Academy gi sanaroi A Mohindro Sharma amadi Y Dhanavir mai pakre Chathariba tournament asigi ngasi sanakiba nipan suba round da A Mohindro Sharma na mahaki lamba U Dattabu point tarukta maithiba pikhibaga loinana Y Dhanabirna mahaki lamba Bisof pu maithiba pikhibani Jatharakliba tournament asida malemgi lebak taret ke sanaroi chahum humudra nipan na sarukyari loinana sanaroi sing asigi manungda khwaidagi faba sanaroi yangkhai khangkatpada Salai Chess Academy gi A Mohindro Sharma amadi Y Dhanabir su yaure hairi
Under 14 Girls State Inter-School Football Tournament ki final da Bisnupur District amadi Imphal East District anina lambat taunaragani. Ngasi Kuman Lampak Sports Complex ki main stadium da sanakiba Nupi Macha ki ahanba semi-final adu da Bisnupur District ki Nupi Macha sanaroi L Vijayana match ki tara kunhumdoi amadi kunipan suba minute sing da panzal ahum TH Sangitana match ki nipan amasung kuntaruk suba minute sing da panzal ani aduga L Azia amadi H Silky anina match ki nifumanga amasung yangkai taret suba minute sing da panzal amamanga chanduna Kakching District pu yamna laksana panzal taret sinoda maiti bapi ki bagal luinana Ani suba semi final dana Imphal East District ki Nupi Macha Sanaroi G Angelina match ki nifunipan amasung marfu suba minute sing da panzal ani amadi Angelina match ki nifumanga suba minute da panzal amaga chanduna Chandil District pu panzal ahum sinoda maiti bapi bangam Department of Youth Affairs and Sports Manipur gi mitiya makhada chatharakliba football tournament asida Manipur gi tongan district singdagi lakpa nupi gi team 13 na saruk yari tha asigi 13 da tournament asigi final match sanaragani State Inter-School Under-14 Boys Football Tournament ngasi sumakha tabal league match taruk sanakre. Komalampang Sports Complex ki main stadium da ngasi ayuk sanakiba football league asigi taramathoy suba league ta Kangpokpi District na Fairzaul District po panzil amasinoda taranithoy suba league ta Tamenglong District na Jiribam District po panzil amasinoda aduga tarahumdoy suba league ta Imphal East na Imphal West po panzil ahum sinoda maiti papi bangabke. Jatharibo football tournament asigi ngasi nungthil Kuman Lampak Sports Complex ki practice ground da sanakiba taramari suba league match ta Bisnupur District na Kakching District pu panzil amasinoda taramanga suba league tana Churachandpur District amadi Imphal West ani na sanakiba match aduna match ki apiba matamda mayok nariba team ani mangna panzil amata chanadana match adu draw takibaga loinana tarataruk suba league tana Bisnupur District na None District pu panzil ahum sinoda maitiba pk Youth Affairs and Sports Manipur ki meeting makhada chatharakliba football tournament asida Manipur ki tongan ba district singdagi lakpa nupa macha gi team 13 na saruk yari hayang makha tabal league match ahum amadi semi final gi match animak sanaragani Moirang District Football Association na sinduna chathagadaba first Kaisam Babu Memorial Super Division Football League ngasidagi Moirang Multipurpose Ground hokre. Super Division Football League asida punna Football Club nipan na sarukyari. Football League asigi ngasi ahobu numita Amofa amadi KRPC gi marakta ahanba match sanake. Match asi panzal amamam chanaduna draw oike. League asigi ani suba match FC amasung Aksa gi marakta hayeng sanagani. Taret Suba Junior Women State Level Hockey Championship ta the Ideal Club Terakaitel amadi YCCIC Kontha Ahalup ani mai pakre. Ngasi Kumalamba Sports Complex talaiba Hockey Stadium the Sanakiba Junior Women's Kinipan Civil League match the Ideal Club Terakaitel na SUYC Uchekon Pupanjil ani amada maiti PK. Match asida mai pakraba the Ideal Club Terakaitel gi sanaroi L Ritu amasung K Sylvia anina match ki nifunithoi amadi nifunipan suba minute sing da panzal amamam aduga match asida maiti horaba SUYC Uchekon gi amata ngarba panzal aduna match ki yankhai mapan suba minute ta SIS tanuna chanke Jathariba hockey tournament asigi ngasi sanakiba mapan civil league tana YCCIC Kontha Ahalup ki sanaroi S Baby Rani na Panzal Manga M Priyana Panzal Ani Aduga I Kundali L Natali W Athoy K Elina Amadi K Priyanka Nasu Panzal Amamanga Chanduna Maira Basikhongbu Yamna Lakchana Panzal Taranithoy Sinoda Maitiba Pibangam K Manipur Hockey Nasunduna Chatharakliba Hockey Tournament Asigi Hayeng Junior Women's Ki Makataba League Ani Sanaragani Arab the bulletin asigi headlines amuhna miyam thamjari lamdam asigi thabak phangdribana harol singda masana masabu senthok leiba thabak pizaba ngamnana ba taurang lengangna athupu matamda hongdok lagani haina chief minister N Birena phongdokre
अफब लेंगांगलोन अमा लेहनसी हारबदी डिपार्टमेंट खुदिंगदा थारखलिबा RTI कंप्लेंट सिंगी अचुंबा पाउखुम मतम चाना पिथोंको मथौ ताई हाइना स्पीकर युमनाम खेमचाना फोंदोखरे हॉस्टेल दलेबी महिरोई नुपी मचा अमदा सेक्सुअल असॉल्ट तौरुबगी थौदोक चेनबा चही हुमुद्रागी अहल अमा पॉक्सो कोर्ट न चही 15 कैसुन संगद थमननबा याथांग पीख्रे अमसुंग स्टेट लेवल योगा फिजिक चैंपियनशिप 2019 हौदोखरे नहासिंगदे योगा ताकपी तंबीबना मयाई काबा चिंजाक सिजनबा तिन्ननबगी यामना फबलंबी ओइगनी हाइना गवर्नर डॉक्टर नस्मा हेप्तुलाना फोंदोखरे